आकाशवाणी इम्फाल नोलिनी देवी न पाउ पाजरी अहनबदा मरुइबा पाउ मुख्यमंत्री नोंथोंबम बिरेन हाइदे लंदम असिगी येलो फुरुप सिंगना इचिलिनाउगी मरी सागतपगा लोइनना इरमदम असि ngakpa haibasi tangai fadaba thौदांगनि मणिपुर की सिंगमी तमी अनिगी अपुनबा अमदि इचिलिनाउगी मरी चेचिल हनबा कुमै मेरा हौ चोंगबा हराउ तयामना पांगथोखरे राज्य की पीएसई मंत्री अल सुशील तोरना हाइदे पीएसई विभागना मियामदा अफबा थंगनबा इसिंग फंगहनबा थौदांग सिंग पाइखटली प्रधानमंत्री नरेंद्र मोदी ने हाइदे भारत न लम कयादा खुमांग यांगना चाखुटपा ngambadagi नहासिंगदा थबक फंगबगी खुदोंग चाबा हेनगटहली अमिसुंग चाइना की हांगजौ शहरदा चथरकपा मरी सुबा एशियन पैरा गेम्स ngasi लोइसिनख्रे मुख्यमंत्री नोंथोंबम बिरेन सिंगना हाइदे लंदम असिगी येलो फुरुप सिंगना इचिलिनाउगी मरी सागतपगा लोइनना इरमदम असि ngakpa haibasi tangai fadaba thौदांगनि मसी नतना मणिपुर की अपुनबगी सक्तम ngakpa अमसुंग इचिलिना ओइबगी मरी चेसिल हनबगी अतोपा मितोपना तौरोय मुख्यमंत्री नहाई लमदम असिदा खुंदा मिनरिबा येलो फुरुप खुदिंगमंगना सिंगतम अनिकी मरक्ता लैरिबा मचिन मना ओइबगी मरी हेना चेसिल हनबा होनसी लोइनना लमदम असिगी चना लोनचत योखटपगा लोइनना इरैबाग इरमदम ngakचनबगी थौदांग अदु लौमिनसी श्री बिरेन हाई ngasidi मेराहु चोंगबगी थौरमसी राज्यगी थाकता पांगथोक्तुना मणिपुरगी सिंग अमसुंग तम अनिगी मरक्ता लैनबा असेंगबा मरी यावना थौरमसीगी मरु ओइबा अमसुंग चपचाबा सक्तमदु लमदमसीगी मियाम यावना मालेंगी लेबा कयादा उहनबा ngamle थौरमसी अपुनबा मणिपुर अमा सेंबदा मसिदगी हेना मसक थोकबा थौरम अमा लेते अखोइना अखोइगी इचिलिनाउ थीद्रबा अखोइना अखोइगी नाच चनवी योखत्रबा अखोइना अखोइगी इरमदम ngaktraba अखोइना अखोइगी चना लोनचत ट्रेडिशन दुबो योखत्रगदी अतोबा मिनदि लागा तौरोय मेरा हौ चोंगबा सिंगमी अमदि तमी अनिगी मरक्ता थादोकनबा याद्रबा मरी लैनरमबसे इगी इचिलिनाउगी खुंगुल काउनख्रबा मांगनख्रबा पोट मयाम अमुक रिवाइव तो होनरक्पदा मदुदैदा अखोइ मतम खरदोसु काइथोक लाखि थौरमदुदा लेसेंबा सना जौबना हाई मेराहु चोंगबा थौरम असिना लमदम असिदा ngaliंgai matamda ching amasung tamgi marakta nuksi chanaba amasung machin mana oibagi amata oiba mari adu takli maram asina lamdam asida khunda minariba yelo pura kudingmakna amata oibagi wakalon aduda ing tappa chakhatpa manipur ama oinaba hotnaminasi lamdamasna lariba ko kudimak machet makai tabagi wafam thadonaraga punbagi oiba silena oibagi nuksinabagi punna hingnabagi ado punna chakhatminabagi du wakalon ko mangge senghensi ngasi lamdamasida lariba tangdulita daban skum kibam masisu inghan bai basa ko yelo purpuna magi kutta lai ko kudimangna wakal taminaraga di skumba sarang naba simba dabu dosi thubo matamda ko ing tappa santi adu lakane na thajai ngasi pangthokiba merahu chongbagi thorum adu kanglagi senglaba laifam lenda ayuk anganbadagi hauduna ningthau lesemba sana jawbana lusingduna kangla menda mera thongmai singkhatba kangla utrada yengkhong tambana chingbaga loinana tongan tongan ba thorum singju pangthokhi nungthilda मुख्यमंत्री नोंथोंबम बिरेन सिंगना अथोइबा मिथुंग अमसुंग निंगथौ लेसेंबा सना जौबना थौरम मपु ओइदुना सिंगमी तमी पोट लानबगी थौरम महौसागुम कंगला उट्रा ममांगदा पांगथोखि ngasi mera ki punima asi manipurda mera wayung bahainasu pangthoktuna lakli security ki apunba khutpu amana ngasi phogwak chau ikai mamang lekai amasung khuga turel torban maya te leiba kolbung village da thihumba ki thabak zathabada khuju khulai kaya fagat khre पुलिस की पाउन हाई फागलबा खुलाइसिंग अदुगी मनुंगदा SMG कार्बाइन अमा कापयारिबा मरु तरेट यावबा मैगजीन अमा कंट्रीमेट 9mm पिस्तौल अमा डिटोनेटर यावदबा हैंड ग्रेनेड तराने चिंगबनी थिहुंबा की थबक अदु बिष्णुपुर पुलिस की SP की मखादा तरा तरुक सुबक कुमाउंट रेजिमेंट अमसुंग CRPF की अपुनबा कांगपुना सथखिबनी अमरमदा इम्फाल वेस्ट डिस्ट्रिक्ट पुलिस ना आइना थिंख्रबा लालहुलोब KCP नोयन ग्रुप की मियोय अमा ngasi कुमलंपा ग्राउंड फुटबॉल टॉप ग्राउंड मयादगी फारे हाइदे फारबा मियोय से इम्फाल पुलिस स्टेशन दा सिनख्रे इम्फाल वेस्ट इम्फाल ईस्ट थौबाल अमसुंग बिष्णुपुर जिला दा हयंग अयुक पुंग 5 दगी नुमिदांग पुंग 10 फावबा कर्फ्यू कमथोकनी कक्सिंग जिला दना अयुक पुंग 5 दगी नुमिदांग पुंग 9 फावबा कर्फ्यू कमथोकनी मोदू एन सनाहनबी मेमोरियल ट्रस्ट अमदी आकाशवाणी इम्फाल अनीना खुसमनदुना ngasi पैलेस कंपाउंड लेबा आकाशवाणी इम्फाल की ऑफिस कॉम्प्लेक्स लूनाना थमनबा लमतु सेंगदोखरे लोइनाना ऑफिस असकी कॉम्प्लेक्स दा उजरा चामरम थाखरे
ngasigi lamtu sengba amadi uzara thabagi thoram adu trust asigi secretary wahangpam janmen joy amadi akasbani Imphal gi director N Nandakumar anina lusing duna trust ki volunteer sing Jem public school Paurabi ki mahiroi sing amadi akasbani Imphal gi karmachari sing na pangthokibani thoramadu gi saruk ama oina miyam gi mit nakung oiriba amadi kanaraba thoram kaya sandokpada thawai hakchang yauna mathau tawriba akasbani Imphal gi karmachari sing da trust ki maikaidagi achamba khudol pot sing tamki ngasigi lamtu sengba amadi uzara thabagi thoramda akasbani Imphal bungak seliba office complex manungda leiriba CRPF jawan chingchu saruk yakhi Internal Quality Insurance Cell amasung Waiko Mani Girls College Thobana Chintuna Climate Change Challenges and Sustainable Development Highway Hiramda Waiko Mani Girls College ki conference holda numin ini subna jatharakiba seminar ngasilo shinkre Tharumatuda Dana Manjuri University ki Vice Chancellor Professor N Raj Mohan Waiko Mani Girls College ki Principal Ais Manoranjan Sharma Singba charuk yakhi Akasbani Imphal gi ipawgong puna puthokpa kanglei pakta wail sangki puwari haiba thorom gi anisuba amasung aroiba tangkak ayang ayuki pung 3:40 da Akasbani Imphal da sandokani tarumasi YouTube Akasbani Imphal da so live streaming tawgani tabiriba pawasi Akasbani Imphal da gini Raija saki khunggang singda thaknaba phabai sing phanganabagi pandamda Raija sarkarna khunggang gi thakta water sanitation committee nongna semnaba warip lokre Idamasigi mathangda Raijagi Public Health Engineering Mantri L. Sushil Ronahai Manipura Pradhan Amadi Jila Parisat Housing Maki Oina Laitaba Madamna Village Water Sanitation Committee Sing Matauning Thina Tawdre Haiba Wakat Lakle Maramasina Anoba Committee Amagi Maming Matha Pikhalaknaba Madi Lenaba MLA Amadi District Administration Singda Bibaki Maiketagi Khangan Kre Ngasi Imphal da pangthokpa pawgi mifam amada mantri na hai sahar ki oina su mamang da committee ama thamduna thaknaba ising miyam da phanganabagi thabak toramba do makhata na tawraroi sahar ki oina PSE bibhag na hak thengna na miyam da aphaba ising phanganaba thorang sing pairakani sarkar na phanghaliba thaknaba ising da lawriba tax ki matang da palladuna L Sushil Rona makhata na hai Village Committee singna ising gi tax manatana lawriba asijo bibhag asina kupna yengsilaba matungda chap manaba tax lawna na ba thabak paikhatle Haujik lairiba irang asina maram oiduna singdagi ising marang kaina fangdaba asigi yenglaga bibhagna kendra sarkar da lupa koti samatara nipangi prastap ama tawkre masina thabakta onthorakpa matamda miyamda thaknaba phaba ising marang kaina piba ngamlagani Raijagi Directorate of Environment and Climate Change na sinduna ngasi climate change gi matangda lamdam asigi pangmisingi oiba khana nenabagi mifam ama pangthokre Imphal iski porom pata leba directorate ki conference holder pangthoki ba mifam aduda lampel pata leba ICAR gi entomology Dr. RT Ningombam na wangang ki masiga loina na directorate asigi director Dr. Taurangpam Brajakumar na director asigi media resource center ki musing senior journalist Irengbam Arun Shanghai Express Manipuri edition ki editor Khogendra Khomdram environmentalist Halam Rajesh na singba charuk yakhi Kendagi mapan thoram amasung shiksha raija mantri Dr. Rajkumar Ranjan Singna kendagi donor amasung cooperation gi raija mantri BL Burma ga unakre Sri Burma gi yumda unakhiba aduda raija mantri anina donor mantralay gi makhada awang nupok damdam gi sakpat khongtang hena yangsil hanaba kupna khanakhi Dr. Ranjana Akasbani Dahai Department of Northeastern Region donor ki makhada paikhaliba thabak thoram sing loisinaba thamkiba matamdagi ngankhatna loisinaba honari mahakna donor mantri da pilgrimage rejuvenation and spiritual augmentation drive scheme gi makhada umanglai campus sing chengpat pagamari lena thabak sing chu paikhat pina pataksin ki Tourism Mantralay na English ngani taramari taramanga da miyam na masakangnaba lining laisol gamari lena ba mafam sing sengwat na ba pandamda scheme masi hudokibani Raija sida oksing da swine fever park sana narakpana maram oiraga mafam kaya da oksing sibagi sangwang kalakli masina maram oiraga asiba oksing adu mafam sana phumjinbagi mahuta turel da thadarakpadagi loktak pat yauna tawtharakle haidi idamasigi mathangda aikhoigi paumi gi paudam ama Rajya asida African swine fever gi laichatna maram oiduna ok kaya paktaknana siba thengnare chairak asida khwaidagi migyeng changba yaba wafamdi laina asina maram oiraga siraba oksing turel da thadarakpagi thawong asini turel da thadakhraba asiba oksing adu isingi ichelna chen tharaktuna rajya asigi mingsel oiriba loktak patta tarakle haina maikai kayadagi nuaitaba fongdoknarakli Turel amadi loktak pata asiba oksing thadarakpadagi masigi akoibada khundariba khunjasingda khudongchadaba mayoknari haina Akasbani da fongdorakli Ai gaming
angom dinesor ai tabula wang kai dagini ai ngami ni adu hajik akhoi gi manipur da oki laisat ama hajik la kosina maram moiraga hajik akhoi gi jangoi nabul turen hai tar hajik se akhoi gi ok asiba mayam sina ramdrabada hajik ok manga taradi thadarak panduna hajik akhoi loktak maya da hajik se jangoi tukun dagi hai tharabu matung da loktak maya da targa leibaji mayam ji ising ji sokna ba baba ngamnadre ising ji mai mi taba adegi chinja tengba adi akhoi loktak maya da loina tongna banga tani adu hajik se loina ma akhoi loi kinare Chahi ani rongi mamangda yumthang nariba Assamda African swine fever naraga siba ok kaya Brahmaputra turelda thadarakpadagi miyamda khudongchadaba kaya thokhankibagi record leikhi asigumba thawong asi lamdam asida laktanaba hiram asida miyamna punna khangminnabagi tangaifadaba lei Akasbani Imphal gi ipau kangbuda rajyagi veterinary and animal husbandry vivaki director Dr. Ngathem Ibotombina laina naraga siba oksing ningthina lotion khomjinbagi matangda asumna hai Prevention and control of infectious and contagious diseases in Animal Act 2009 haramlay adui makada provision yawri kana miyamana phombagi phomsida phomnana phomato da pangta thadaba adu tari ma se lupa lising ni fine to yawni aduga tha ani jendel le yawi adagi man makha ta de amuk kana to bukai lei adu action do ko piraga implement to do che district authority chineban nasai thadai dudi water pollution thol haiban aduga mayam manam namthirni isingdo phun miyu bin chaba da su man namthibne krai asibeladi kamai chani Hauzik African swine fever na naduna siraba oksing manak nakba turel sing da thadarakba asi thingnanaba amade asiba oksing ningthina tasin khomjinduna loisinabagi thabak asida mari leinaba jila gi district administration amadi municipality council singna ahenba mityang thamhaningbagi apamba maikai kayadagi laknari Akasbani Imphal gi pawgidamak Naurel Victor Thobal jila ki kaibung amadi atopa khungang kaya ga phaunaba maru iba thong ama oiriba suspension bridge aji chemjin biu amadi kaibung peli bridge sana bohona biu haina kaibung club sing amadi miyamna sarkar gi puning sing chilakli Lions Club Imphal City amasung Imphal City United na puna sinduna lem na mit layang bagi camp amangasi lampel pata laiba heritage conference ta pangthokre camp atu da mahiroi chahumrom layang ki amasung anok sing yentoki haidi Narco terrorism for peace in Manipur haibasida mifam ama Imphal izila gi manung chana leiba yaripuk angtha mamang sagolmang leikai EYO ground pangthokre mifam adu peace unity and integrity committee angtha amasung angtha apunba mara paibina sindona pangthokibani Kakching jila ki YD Kangong relief camp ta leiba nupi masa amagi ana layangda sugnu kendra ki MLA ke ranjina sel gi matang pirakpagi dama camp asibu yang chileba Ideal Youth Association amadi camp ta leiba myoi singna MLA bo thagat pa phungthorakli Pradhan Mantri Narendra Modi na hayang ayuk pung 12 da Akasbani ki thongda maki man ki ba thoramda lebak asigi manung amasung mapalam ki miyamda mahaki pungning ki wa phungdokani handaki asina thagi oiba radio ki thorum asigi 103 suba episode ni thorum asi Akasbani amasung Doordarshan ke network pumnamak Akasbani ki website amasung News on AIR gi mobile app da su broadcast thokani Akasbani Imphal da ki pau tabidi Pradhan Mantri Narendra Modi na hari Bharat na lam kaya da kumangyang na chakhot pangambadagi nahasing da thabak phangbagi khudong saba hingat ali mangna hai zati asi semkatpagi khongthang da nahasing na thabak phangan bai basi yamna maru oipa mani handakte nongna sarkar gi vibhag sing da thabak khalebasing da appointment letter lesing yakai ma thoirom yenthopagi thoram da Sri Modi na hai Kendra sarkar na lebak asigi hanadagi leijaram labak khut chahibagi thabak yauna sinpham kaya da chakhotna bokhnari Sainagi Hangzhou Charte Satharak Bamari Suba Asian Para Games ngasi loisinkhre Games asi da Bharat na sanagi takaman kun mapan lupagi takaman kun thamathoi amasung senjeng gi takaman yakai matoi puna takaman chamatara mathoi phangduna medal telida mari suba position taki Goa de Sathari Bakunta Tere Suba National Games ngasi Manipur gi W Sonia na nupi gi phol individual da senjeng gi takaman ama phangduna Manipur gi medal telida takaman masing hengat pangamkhre hauji phawda games asi da Manipur na sanagi manga lupagi ani amasung senjeng gi nipan puna takaman taramanga phangle aruibada maruiba pau amukhana Mukhyamantri Nongthomba Biren Singh na hari lamdam asigi yellow furup singh na ichili naw gi mari sagat pagal loinana iramdam asi ngakpa haibasi tangai phataba thawdangni Manipur gi singmi tami ani gi apunba amadi ichili naw gi mari chesil hanaba kumai mera hu chongba ngasi harauta yamna pangthokre Rajya ki PSC Mantri Al Social Ron na hari PSC bibhag na miyam da phaba thakna ba ising panghanaba thaurang sing paikhatli
प्रधानमंत्री नरेंद्र मोदी हाई भारत लम कयाद खुमांग यांगना चाखुटपा ngambadagi nahasingda thabak phangbagi khudongchaba hingathali amasung China gi Hangzhou shahar da satharakpa mari suba Asian Para Games ngasi losinkhre pauloi jare